Lakhipur online na puthokjaba August ki tang 3 Laibak pokpa numit ki Khomjinba Pao tabirase. Ahanbada maroiba pao. Ministry of Culture na masagi field singda advanced training pinanabagi damak senthang pigadawri. Kalain bazar da dakat changkhre selthum amadi sana mohor kuntrarom pukre. Bangladesh ki Pradhan Mantri Sheikh Hasina phamthadokre aircraft amada Bharat ki mafam amada chatkre. Numit taranigi oiba mitei mek tambi takpi bagi thoram baskandi da hodokre. Icha konsam laikai da Congress Party bu mara chalana bagi mifam ama pangthokre amasung futsal tournament ngasi Sinlon Club B ga RYCB ga ahanba semi final sanaragani. Haujik mapung oiba pau tabirase. Ministry of Culture na masa ki field singda advanced training pinanabagi damak classical dance form sing indigenous artwork amasung atai traditional art form gumba tongan ba cultural field singda laibaka sige naha oiba artist singda scholarship to young artists in different cultural field haina mingthon ba senthangi grant scheme ama hodokre. Scheme asigi makhada thamada lupa lising mangagi oina chahi ani matamgi oina scholarship pigani hairi khangalaba scholarship masagi chahi tarani pandakina kun mangagi manungda oigadabani amasing makhoina guru natraga institution amada yamdrabada chahi manga training tawgadabani. Scholarship asi ministry asina semba expert committee amagi mamangda pangthokpa interview amagi matungina khangatli hairi. Kalain bazar da dakat changbagi thodok amada lupa lakh 13,800 amadi sana mohor kuntra pukre. Haukiba nongmaijingi numidang da kategora gi Kalain tarapurna konma mafamda Supreme Transport amadi Loknath Agency da miyoi tararom gi makuta khulai paiba dakat kangbo amana yumgi miyoi sing thaurina punduna thamlaga chaurakna pungkhai amarom changna building anida thi humduna lupa lakh 13,800 amasung sana mohor kuntra puduna chatkibani hairi. Thaudok phamda Kalain police laktuna thi humbagi thabak chathaki. রাত্র 1:30 সময়। 1:30 সময়। আপনার নামটা কিটা? নিবেশ রায়। নিবেশ রায়। আচ্ছা কেমনে হইছে ঘটনাটা কইছো? কিন্তু সাবল বন্দুক দা ইতা লইয়া ঢুকছে। কোন দিকে ঢুকছে? ওই বিল্ডিং দিয়ে ঢুকছে। পাশের বিল্ডিং দিয়ে। পাশের বিল্ডিং দিয়ে। কি এরপরে কি করছে আপনারা? ঢুকে গিয়ে আমরারে বান্দা লাইছে দরজা ভাঙা ঢুকছে। দরজা ভাঙা ঢুকছে। আচ্ছা। গিয়ে আমরারে বান্দা সব বাঙ্গা জিনিসপত্র সব লয়ে গেছে। কেমন টাকা নিছে আপনার? 11 লাখ। 11 লাখ টাকা। আর সোনা গয়না কেমন? সোনা গয়না আনুমানিক 30 আচ্ছা মানুষ কতজন হইব আছিল? তো 10-12 জন। 10-12 জন চিনা গেছেন নাকি? না সব মুখ বন্ধ। Khanganjaba ma tang sikpa saba paralysis diabetes prostate problem liver chawthokpa amadi kidney da nung leibana chingba atai ana layeng gi damak senior physician Dr. N Ranjit Singh MBBS DMB DSC nongmaijing khudingi nungthil gi pung amadagina pung 6 phawba Kasar Lakhipur SDO office mamangda leiriba JM Enterprise da laktuna layeng ga dawri mangjongna na booking tobining basingna mobile number 9401-219-621 natraga 8135-870-447 number asida ngasimak pau phawbiragu. Bangladesh ki Pradhan Mantri Sheikh Hasina phamthadokre. Mahak Bangladesh thadoklaba matung Bharat ki mafam amada chenkhre hairi. Bangladesh ki Army Chief General na athupa matamda Marak ki sarkar ama semlagani haina lauthokre. Bangladesh ki ningtam landa saruk yakiba imung manungi macha masuda thabak ki matangda chada kuntra reservation thambagi matangda yaningdaba phongdoktuna mahiroi singna Bangladesh lenga ki mathakda irang amuk khana haurakibani. Nauna amuk haurakkiba irang asida miyoi chamarongi punsi mangki. Miyoi cha kayana Dhaka da leiba Pradhan Mantri ki official residence tamna thomjilakpadagi masagi chai 63 surabi Pradhan Mantri Sheikh Hasina mahaki manau nupi Sheikh Rehana ga loinana Bharat ki Agartala fauraga New Delhi da aircraft amada chatkre hairi. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Milala samgi lamjing makhada baskandi maira paibilu
बास्कांदी मणिपुरी यूथ्स क्लब का लोइनना इमा SSG Laima SSG Star SSG amadi Mau SSG na punna sinduna numit taranigi oiba mitei mayek tambi takpibagi thormama hodokre thoromaduda thokchom ongbi imathoi Seram Herajit President Milal Thangjam Projen President Maifa Wahengbam Surendra General Secretary Milala Samna daistapamki thoromgi wahodok piraduna Laisram Renubalana haikibada aikhoi Assamda mitei ama oina pokcherubagi mahiyan bahaibabu aikhoi gi loan amasung mayek asi Assam sarkarna masak khangpirakpa sini haiki Seram Herajit na Milalna Assamgi mitei pumnamak mayek khanghananaba honagani haiki thauramadu Laisram Renubalana tambi takpigani hairi Shahid Bir Tikendrajit Ningsinglup Silcharna Silchar District Library mamangda Bir Tikendrajit ki mapung phaba mitam ama khinanaba loinana August ki tarahumdoibu chahi khudingi restricted holiday oina thambinanaba tabi tawraduna Assam gi CM Dr Himanta Biswa Sharma gi maphamda ngarang memorandum ama pisinkre Kasar gi DC gi kuthangda CM gi maphamda waka cherolodu kusinakiba duda loop ki President Swetendra Vice President Umananda Khetrimayum General Secretary Biswajit Sharma Spokesperson Okram Lakikanta amadi Finance Secretary Motilal Singha Sarukjaki শহীদ বীর টিকেন্দ্রজিৎ নিংসিংলুপ মেমোরিয়াল ট্রাস্টের পক্ষ থেকে একটি স্মারকলিপি প্রদান করেছি জেলা উপায়ুক্তের কাছে স্মারকলিপিতে আমরা শহীদ স্বাধীনতা সংগ্রামী বীর টিকেন্দ্রজিতের মৃত্যু বার্ষিকী দিনে এক দিবসীয় ছুটি ঘোষণা করার জন্য আজকের এই স্মারকপত্র আমরা প্রদান করেছি তাছাড়া প্রত্যেক বছর এই আসাম সরকার ছুটি ঘোষণার আগে আমাদের জেলা প্রশাসন বা জেলা শাসক যাতে রেস্ট্রিক্টেড হলিডে ঘোষণা করা হয় স্বাধীনতা সংগ্রামী বীর টিকেন্দ্রজিতের শহীদ দিবসে তাছাড়া আমরা আরেকটি স্মারকলিপি আমরা দিয়েছি যে বীর টিকেন্দ্রজিতের স্ট্যাচু শিলচর শহরের মধ্যে আমরা বসানোর জন্য অনেক দিনের দাবি এটা এই দাবি যাতে অতি সত্বর পূরণ হয় তার জন্য আমরা ডেপুটি কমিশনারের কাছে জোরালো দাবি জানাচ্ছি आज डीसी ऑफिस में हम लोग आए हैं शहीद वीर टिकेंद्रजीत निंगसिंगलुप की तरफ से हम लोग चाहते हैं कि डिस्ट्रिक्ट लाइब्रेरी में एक स्टैचू शहीद वीर टिकेंद्रजीत जो नेशनल हीरो है इंडिया का उसका एक स्टैचू बनना चाहिए और हर 13 अगस्त हर साल को रेस्ट्रिक्टेड हॉलीडे बोल के नेशनल एंड स्टेट असम स्टेट हॉलीडे देने के लिए हम लोग दावी किया है क्योंकि वीर टिकेंद्रजीत हम लोग का भारत देश का एक स्वाधीन संग्रामी है और उसका इज्जत करना हम जितना इंडियंस है सबका ज़रूरत है इस वजह से हम लोग डीसी का थ्रू से चीफ मिनिस्टर हेमंत बिस्वा शर्मा को हम लोग स्मारक पत्र दिया है South Kaptanpur Mandal gi Icha Konsam Lekaida Congress Party bu mara chethananabagi mifam ama Safiq Uddin Laskarna mifam apoiduna pangthokre mifam gi mithunglen oikiba Congress luchingba Dr. Maimom Santi Kumarna Lakhipur constituency dagi haujingna sonaida changlagliba Mandal Committee asigi mioisingbu taramna okpagaloinana party asibu mara chethanabagi pukning thawatpa warul kaya thamki amasung mahaki makhada ke Hari Kumar Singha Congress Party da mingchanki के हरि कुमार लाखलिबा पंचायत मिखलदा मिरेप ओइना चोंथोकनिंगबदगी मियामगा मरी थमदना थबक थरम कयासु पाइखलकते हाइरे खंगनजबा अमा लाखलिबा अगस्त की तरहमदोय अथौबा सिंग निंगसिंग निमित का मरी लेनना पाखंगबा एकेडमी ऑफ फाइन आर्ट सिंगेरबोनना लायेकपा हेंदानबगी थरममा निमित असिगे अयुकी पुंग 10 दा सिनलांगले कांगलुप मरी थोकना पांगथोकदबा हेंदानबा सिदा अहानबा कांगलुपता अमासुबा मसुंग अनिसुबा क्लास की ओइना मसाना पामजबा पोसकता येकपा अनिसुबा कांगलुपता अहुमसुबदगिना मंगासुबा क्लास की ओइना माहुसागी दिर्सा येकपा अहुमसुबा कांगलुपता तरुकसुबदगी निपानसुबा क्लास की ओइना माहुसागी दिर्सा कलोइना पोटलम अहुम यावना येकपा मरीसुबा कांगलुपता मापनसुबा मसुंग तरासुबा क्लास की ओइना मणिपुर की अथौबा सिंगा मरी लेना येकपा ओइगदबनी हेंदानबा सिदा सरुक याबिनिंगबा सिंगना पाखंगबा एकेडमी ऑफ फाइन आर्ट सिंगेरबोन की प्रिंसिपल की मोबाइल नंबर 8822742248 नत्रगा 6000434428 नंबर असिदा पाव फाउबिनबा हाइरे
Lakliba August ki tarahumdoi athobasing iningsing numit kamari lenana Sonai Bir Tikendrajit Auditorium Hall da aphongba mipam ama pangthoklagani thorumasida Manipur Inner Lok Sabha Constituency gi MP oiriba Professor Bimol Akoizamna athoiba mithung amadi wangangloi oina saruk yaragani numidasi gi nungthil pung ani makhai taba matamda pangthokadaba thorumasida miyamna lengbirektuna saruk yabiu haina Organizing Committee gi Chairman Yumnam Manikanta amadi Co-Convener Thokchom Manikumarna miyamda nuluk na ningsinglakli Ngarang ningthokaba numit Thawan gi nongma panba sanakonong Ultra Sangleda Thawan potlakpagi laithau pangthokre ibudo pakhang babu thoni jaba thoramasida angom ningthau phamnaiba sing maichou mainau amaibi pena yauna pangthoktuna Ultra da leiriba pakhang bagi maphamda leibak yaiphanana ba thoni jakhi amaromda ngarang angom ningthona khurai ahong pungda lai khuramduna leibak miyam ga loinana nongma panbagi thorom pangthokki hairi All Jiribam Sports Association AJSN Sinduna Jiribam Higher Secondary School gi sanapungda team kunithoina saruk yaduna sanariba ahanba Mazarun Bibi Memorial Senior Futsal Tournament 2024 da ngarang sanakiba aroiba quarter final knockout round gi ahanba sanakiba da Digli Ensina LEC Babu Parabo goal manga ani da maithiba piduna semi final changkhre aduga ani suba match sana LFC na Sonapur GPSA A Timbo goal mapan ahum da maithiba pituna semi final da khongthangjin ki match sing adu KS Nilkamal A Joy Kumar amadi visual na conduct tobiki ngasi August ki tang tarukta sanagadaba ahanba semi final match da Sinlon Club B ga RYC B ga sanagani aduga hayeng August ki tang taretana Digli NC ga LFC ga ani suba semi final sanagani August ki tang mapanda final match sanagani hairi Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar 1 dani advance booking gi damak mobile number 9395732456 number asida call tawbirak na maning singjari ai jiming ranjit ko ai labok ini ai an ba khwang na ba ding sa ko to ngom je khong sing na ado je sigi Energy Healing Center da lak da gi je khwang na ram ba do hare chakka sun na me aroibada maroiba pau amukhana Ministry of Culture na masagi field singda advanced training pinanabagi damak senthang pigadori Kalain Bazar da dakat changkhre selthum amadi sana mohor kunthrarom pukre Bangladesh ki Pradhan Mantri Sheikh Hasina pham thadokre aircraft amada Bharat ki mafam amada chatkre numit taranigi oiba mitei mek tambi takpi bagi thoram baskandi da hodokre Icha Konsam Lekai da Congress Party bu mara chalana bagi mifam ama pangthokre amasung futsal tournament tangasi Sinlon Club B ga RYC B ga ahanba semi final sanaragani Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare